Waqf Amendment Act West Bengal Da Chatnaroi haina Mamata Banerjee na phongdokre. Wafam asi Kolkata da pangthokiba Jan community gi oiba Nafkar Mahamantra Divas ki thoram amada State asigi Chief Minister Mamata Banerjee na phongdokhibani. Mahakna makata na haikibada West Bengal State asida minority community sing amadi makhoi gi property ngak senduna thamgani. Waqf Act asina minority community sing gi maphamda yamna thamoi sokpa nungaitaba phorumgani haiba. Mahak masa khangi adubo West Bengal dadi ek asi janararoi amasung divide and rule gi chatnabi adu thamloi miyamna mahak ki mafamda chetna thajaba tambiyu mahakna minority community sing amadi makoi gi property ngak senduna thamba haibasi ayhaki ithongni haikibaga loinana minority community sing na su political gi oiba langda thubigano aikoi puna Waqf Act asigi mayokta lepminarabadi soidana maithiba piba ngamgani. Central government na nation asibo tukai khaidukna jumla politics tawna leire. Center ki BJP government na India ki constitution bo ikai khumnagadabani. Waqf Act asi India da divide and rule policy tawbani haina mahakna makhata na phongdokhe. और माइनॉरिटी लोगों को हम एक बात कहते हैं, देखिए आप लोगों को दिल में दुख हुआ है वो आपका प्रॉपर्टी के लेके, आप भरोसा रखिए बंगाल में ऐसा कुछ नहीं होगा जिसमें कोई डिवाइड एंड रूल होगा। आप लोगों ने ये मैसेज दीजिए कि सबको एक साथ में रह के बचना है, जियो और जीने दो। इसके लिए बेसमाल होने का बात नहीं है। बांग्लादेश का बॉर्डर का सिचुएशन अब देखो, अभी नहीं करना चाहिए था लेकिन हार्डली कुछ करने से कभी कभी दिक्कत भी हो जाता है। हमारा ये दिक्कत है कि हमारा इधर में 33% माइनॉरिटीज है।